Hauzi maroi bapau. Manipur da sunga sidagi Ujala scheme haudokre. Ing solisingani taranipal phau bada Manipur gi yumthong khutimak mai phangangani haina. Power Minister T.S. Biswajit na phongdokre. Power Minister T.S. Biswajit na ngasi Chandel amade Elangkhang Pokpida Power Substation ani sangakre. Amade Mai tampam sang na khwaidagi senglaba laisang ni khallaba matamda afaba mai tampam amade afaba mai re puthokpa ngamgani haina Education Minister T.S. Radhesham na phongdokre. Kurumjare Aistri Pauming tabir basing mutaram nokjare Hauzima pungi bapau India ki oina ing solisingani tara mangadagi chanaba haukraba Ujala scheme Manipur da ngasidagi chanaba haukre ing solisingani tara nipal phawbada Manipur gi yumthong kudingmakta mai phangangani haina Power Minister T.S. Biswajit na phongdokre. Energy Efficiency Service Limited amasung Manipur State Power Distribution Company Limited na Ministry of Power ki makhada LED bulb amadi LED tube light ataba mamalda miyamda scheme asigi makhada phangangani Hotel Imphal gi sangai hall da pangthokiba hodokpagi thoramda Manipur Pollution Control Board ki Chairman L. Radhakishore, Parliamentary Secretary K. Laisho, Chief Secretary O. Navakishore Susarukya K. Minister Biswajit na insolisingani tara mangadagi chanaba haukraba scheme se Manipur da chahi anigi matungda chanaba hauribano haibasi hangningai oi. Scheme asina pigadoriba kanaba se department khaktada natte mai sizinariba yumthong khudingdani BJP na luchingba government asigi nimit chamani gi thabak thoramda scheme asisu maru oina lawduna ngasi haudokpani LED bulb amasung tube light sing district ki branch office sing da phangangani loinana yumda thilaknabagi khudong saba phanganaba company ga khanare miyang kanaba sakut thorang gi thabak sing da rajniti tawbagi mahutta afaba pautak pianingi haike sing amadu tamda apoi ngasi khoi naked wayana chan lopunumak se sing amasung tam khuding tamda khoi gi loinamak applicable चलाएगा नेकेट वेयर से अमगुल थमोय हमसे डिपार्टमेंट को कंपनी से पांडमनी अदो लोना एवरी प्लेस कुदिमक्ता अकोई वी हैव ऑलरेडी आइडेंटिफाइड ऑल द अनइलेक्ट्रिफाइड अनरिस्क एरिया से मसे अकोई सो मेनी टाइम्स सो मेनी राउंड्स वी हैव डिस्कस आइना मंत्री ने चलबा ऑफिसर ने चलबा अदो आई थोक पारना आई नातंग सुरगल वर्गे चलगे हारगदि अकोई मन कोऑपरेशन नत्रगा लगिबा अपनी पावर कंपनी से हिंगबन मोय हबसिमा कोई आइकुन थमजगी Power Minister T.S. Biswajit na 132/33 kV substation ani Chandel amade Elangkhang Pokpida hangdokre thoramadu IFCD Minister Letpau Hauke Manitron gi Chairman Dr. Radhesham MLA Y Surchandra MLA S Bira Chief Secretary Onavakeshore MSPCL gi Managing Director N Sarat MSPDCL gi Managing Director Priyo Kumar na maroiba mirsingona sarugya ke Chandel da Power Substation Power Minister T.S. Biswajit na hangdoklaba matungda Elangkhang Pokpida Power Substation hangdoke Power Substation hangdokpaga mari leinana mafam aduda pangthokpa thoramda Minister T.S. Biswajit na haikibada Paliba Sarkar asina chingtam khenaba thamdana tongan ba sakut thorangi tabak kaya paikali ngasi Power Substation ani sangari basina su chaurba kudam amani haike na koi sarkar amada amana chainina bage koi hak lejade akoi su elected oina lakpani makoi su elected oina leibiram bani project su leibiram gani adum leigani chatkhini kharana olaga adu bai koina ngasi darkar leidi efficiently sarkar am palde sarkar amagi chapchaba praja gi damagda tawbam thokpa thabak to tawba praja na su सरकार ऑनर तौर यार का लो लई आइन लई है बजे खंग न चतीबा अदु वतारगदि अकोई अनि से अकोई चाना न साइक्रोनाइज ओने चमिनरगदि अकोई अनि मन चपना बदा अथुबा मौंग चपप ngangani अदु ngasi yebiu singamadi tam अकोई लेरिबा ममांग द लेगन सिचुएशन अदु का हुजिकी लाइबा within a short period after the formation of the new government लाको पोसिड अचीवमेंट लई लेते है जिंगसी की संगा singamadi tam gi the relation to hujik kamai tawi just before the 3-4 months keep back the command to have this is the big achievement of this government MSPCL ki Managing Director N Saratna Phongdokibada Hana Manipur da mai gi awaba kaya miyamna thengladuna lakiba adu hauzikti mapung phana kokhan bangamle haiba yare tongan ba mafam singda power substation gi masing hengat hanbaga loinana
400 kV line ama Manipur Europaga loinana 400 power substation zu sabalo shtakle haike matam khargi mamangda akoi yamna wana system leitabadagi akoi substation gi award pa line gi constraint leibadagi akoi matam amada praja singna mai gi awaba yamna nangami adu ngasidi akoi aho momma lakpa praja jun ubiram guni akoi hojik Manipur da 400 kV system yoksal 400 kV system ji silsadagi ifanta na porakpani mayam ju tawi ramani masi 167 km sangpa distance ki line ni sina pubang amgaduri si akoi megawatt lising am pubang amguni live mai si store tawna ba transform tawna ba akoi 400 kV substation ani amana akoi state na lokhatchaba Thawal dama akoi hujik loisan jadore amana power grid ki area da moina akoi gi associated transmission system ki planning makhada substation amaga linge Mahi tampham sangna khwaidagi senglaba laisangni khallaba matamda afaba mahi tampham amadi afaba mahiroi puthokpa ngamgani haina Education Minister T.S. Radheshyamna phongdukre Kangpokpi district ki manung channa 4000 da RMSA gi makhada naungna sahaba Bishnulal High School gi building sangaba gi thoramda minister na wafam asi phongdukhibani Education S na sinduna pangthokiba thoramda Deputy Secretary L Nandakumar Director T.S. Kiran Kumar JDO Kangpokpi Ngachan Kipgen School asigi Principal Kirk Prasad Narayan susarugya ke Minister T.S. Radheshyamna mahi tampham haiba asidi phurupungna makna laklaga punna mahi tamba yaba mafamni Aikoina isa gi oiba lining lambi ka mari lainaba mafam sing taru tanana thambagum mahi tampham sang asisu lai khurumpham ni khanna taru tanana thamba ngamgadabani government school ase sarabasu haujiti lamdam asigi miyam gi oirabanina isa gini amade icha isu sing tamgadoribani khanduna yengsinbigadabani mahiroi chatukrom lairiba school ase makatana hena phagatnaba oja singna hotna biu lairiba award passing department ki official singa tanaraga athuba matamda pinanaba honagani haike fencing yaudre adwa chowkidar leire adwa le ada apna karya samajhiya apna hi to bachcho parege se ai inside ma to ne maya to to ne hogre police of the work inside ma to ne se apna to to bi vai se koi to ne koi na se se de lo ti mata ya pai si wa apna we su sa sa ma ya ta ya ma delegate to la Development Organization Androna Taramatu Suba Andro Kendra Meritorious Award Pibagi Thoram Ngase Thambalnu Market Complex da Sathariba Tara Suba Pineapple Festival Sathariba Mafam da Pangtukre Tharamadu da Kendra gi MLA Soiriba Mahuch Minister T.S. Shamkumar Andro Nagar Panchayat ki Chairperson L Lukhoi Ward number 5 ki Councillor Y Sajoba Development Committee ki President C.S. Suresna Chingba Mirkyasu Sarugya ke Tharamadu da solar system da thijin humjin bagi thabak chathabada singtha ningai oiba thabak tawbagi damak asteriot amagi maming phawba thangjam haina thon khraba androgi poire khongjildagi Dr. Guneshwar Thangjam amadi class 10 gi parikha da omsuba position dawrkiba laishram liver da lupa lakh amamam pike first division da pass tawrlaba mairoi singda su sel amadi certificate piduna pungning thawatke Minister Shamkumar na haikibada education sector da andro kendra da akanba mieng change Kendra sida lairiba sarkar gi school singi class 10 amadi class 12 ki position tara fawbagi manungda chalakpa mairoi singda lupa lakh tara pigani haikiba wafam adu ahongba leitre mathang sahidadi Kendra sigi mairoi sing position tara fawbagi manungda yaurakani haibagi thajabalai phongdukhe Development Andro Kendra is ready to honor you to award 10 lakhs rupees koi thamme ina bidamakta karigino paisa du natte honanaba tungda apa mi mu na ba magi future career da largi tambada lamdam masigi Manipur ki amadi bharat ki masang laiba kana ba potential laiba mali masigi apa mi mu na ba kita pandam ne pe thamjari Ketrigaw Kendra gi manung channa Ketri Bengun Mamang Chingda Primary School ama Kendra sigi miuchu oiriba Parliamentary Secretary Nahakpam Indrajit Nangasi hangdukre JDO Zone 2 na sinduna pangthokiba thoramadu SSA State Mission Authority ki Additional State Project Director T. Fulen Mitei State Coordinator Civil Works S. Ranbir JDO Zone 2 M. Premchandra Susarugya ke
Parliamentary Secretary N. Indrajitna New Primary Thakta Onkalaba School asida Class 1 dagi 5 fawba mahitama phanglagani Anoba government asina education amasung health sector da akanba miyeng thambagi sarukam oina nimit chamanigi manungda pangthokliba thabak thoronggi manung chana school ase miyamda khusinabani Kendra sida mahi masingi lamda apaba mahiroi puthoknaba forum ama yalagani Class 10 amade 12 ki exam da makok thongba mahiroi sing puthoknaba akhanaba takpi tambibagi thabaksu paikhatnaba thabaksu paikhatni Primary gi thak haibasi yamna luba matang amani tagagasida makong sengna chatkhiba tangai fade Mama mapa oibasingna su nongna hangdokliba school asida angang singbu mahi masing tamanbiu haike hoi ngasigi satra singna angang primary ji kwai luba school laiter makong sengatra gadi matak to upai leitabani maramuduna koi honorable cm na health amadi education je amada koi gi 100 days gi program sida atugi matik thawai yaw no biduna asi agi kendra sida achauba ismail am oina asi sang school sanga jaba mayam de kusin na bagi namini habsni mi am tamjisa Gari huran bani haiba mi ani police personnel singi mamangda mi kharana phuba chaibagi thabak chathabagi footage ama social media da thagalakpadagi chief minister N Biren na thengnabadagi mob justice ki mayokta chathabada yengduna leiriba police personnel singi mathakta action lokhatnaba khangalakpadagi Imphal West ki SP police personnel ahum thabaktagi suspend tobaga loinana makoi gi mathakta inquiry tawnanaba thabak paikatkre amadi mob justice aduda yauruba mioi singi mathakta FIR panduna phagatpagi thabak chathari haina Imphal West ki SP temtingna paumi singda phongdukre Imphal West SP conference hall da pangthokpa pau gi mifam amada magna makhata na phongdukhibada ngasi nungsil pung anirom taba aduwaida khoya thonggi sani mandir manakta gari huran bani haiba mir ani mioi kun kuntraromna tamtina phukiba amadi thodok adubu manakta leiba police personnel ahumna yengduna leibagi thodok ama social media da thagat narakpadagi police ki maike dagi action asi lokhat khibani loinana mob justice asi police na yamna serious oina lobaga loinana maduda yauruba mioi sing adugi mathakta FIR panduna phagat pani thodo adubu yengduna leiramba police personnel ahum adusu suspend thambaga loinana makhata na inquiry tawre tungda police personnel singna mob justice thokpa matamda yengduna leithoklabadi akanba action lokhatkani ngasi thokleba thodoga si police ki danatana praja miyam gisu yamna ikai ningai ni haike action do the bida mob to the prevent do the bida yeng mishe I issue it's very shocking, very shameful. Police department issue. They should have done something. Kharadi do daga way bane. Me mob to shuya mashu. So me humji we identified. Social media digi upload do but da issue identified do me humji. So we have placed them under suspension. Manipur Pollution Control Board ki chairman su oiriba oinam kendra gi MLA Laishram Radhakishona Thongjaurok Turel Maril ngakrapat phawba tengbagi thabak ngasidagi hokre MLA Radhakishona Thongjaurok Turel Maril asi matam sangna sengdok pidabana ngakrapat yawbada phumjinbadagi loktak yawna ising senthaba ngamdabadagi isau thoktanaba Turel asi tengbani hauji phawbagi oina government ki maikaidagi work program amatta laktri adubu lomi singi khalaga thabagasi hawbani haike lamdam sigi praja singna thengnariba awaba sigi toyena sina kaidana he the farm to Zeriba or the low Zeriba in called Koiriba, Mayam Singer say, Kudong Tibet Hangariba, say Masiki the Mukta, a quick department give me the Sohajare, Aduga, Praza Sing to Sohajare, Aduga locality, a youth club, Karikaritana, Harkanduda, Prazana Hekpam among the Prazana, Apam among the Swedena, Shep site, Shep guard, we get among the Nasidagi, Objectagi Horaga, Loidri Fava, I have a little Raga, department in the Tanaraganda, Toba Horagani. Manipur Home Guard Employees Welfare Association gi dabi July mari fawbagi manungda government pidrabade mathangi numit July manga dagi demand phangriba fawba changsingadaba khongjang lauthokre Manipur Press Club ta pangthokpa pawgi mifam amada association gi president Y Mangina employees singi duty allowance hengatpa yauna women division thambinaba changsilakliba khongjang numit tare ni sure duty allowance hengatnaba Supreme Court ki ruling ama insolusingani tara manga da pikraba matungda Home Ministry na madu thabakta onthokna ba state government ta khangalak pasu laikre Supreme Court ki order indabagi damak association na state government ki mathakta Manipur High Court ta case amasu chathare Home Guard ki duty allowance ase center na sada mafudra amasung state na sada tara puthok laga pibani hengat kadawri ba ase su center na sada mafudra pugadabani discipline force ta leirubana haukiba chahi ani khangduna lakpani secretariat ta phamliba home department amadi finance department ki official singna
चीफ मिनिस्टर बु लाना लमजिंगदुना दाबी असि फंगंदबनी हाइना मराल सिखि जुलाई 3 फावबगी मनुंगदा डिमांड सिंग असि पिद्रबदी मथंगी नुमित्तगी पाकटकनना वाकत खोंजंग चथबा तांग 3 अमसुंग 8 ता खुथांग चरा हेनबा मसी फावबदा दाबी पिद्रबदी तांग 9 दगी सिद्रिबा फावबा चरा हेनबगी खोंजंग चथरगनी हाइदे दाबी सि फंगदी फावबा तानना बखनबदा मी खरा सैक्रिफाइस तौरबा डेडिकेट तौरबा कोई मदुगी खोंजंग से संगठनगनी है दरकार लेगदी अकंग हि तानरगा कोई ऑनरेबल सुप्रीम कोर्ट ऑफ इंडिया दा कंटेम मसु कोई अथुगु मतमदा चननब तारीख 9 गी मतुंग सिमुजु कोई वारी लौजरे लंबी फतबना मरम ओइदुना इंटर डिस्ट्रिक्ट बस फरजोल योबंग औकिदबबु फरजोल डिस्ट्रिक्ट डेवलपमेंट कमिटी ना नुंगाइतब फोंदुकले नेशनल हाईवे 2 गी बुंगपी अमसुंग फरजोल गी मरकता लैबा क्वारी मफम अमदा चिंगनिंग खाइरकपदगी बस अदु योक्सिनब ngamdaduna इम्फाल लोम दा हलखिबने फरजोल गी मियामना बस अदुबु तरामना ओक्तनबा हौखिबनि थौकाब निमित्तगी खौरांगना ngaiduna लेखिबने लंबी फतबना मरम ओइदुना खुंजा सिंगदी निंगब कहले फिबमसी येंगलगा स्टेट गवर्नमेंट ना लंबी असी टिपाइमुक अमदी सेलबोन फावबा निंथिना सेंदिनबियो हाइरे हौजिग अटेन ब्रेम तलोजरे The first Infall Trade Show 2017. Participants from all over India and foreign countries. Shopping, eating and fun under one roof with free lucky draw. On 28 July to 10 August, Hafta Council Bung Palace Compound organized by Socialist Students Union of Manipur. For booking contact 8974681027. Heart operation lising tara mangagi mathakta pangthokraba world class heart transplant surgeon Dr. Ajoy Kolna Sky Hospital Rims Road Infalda open heart surgery bypass surgery amasung makal makhagi heart operation Sky Hospital la pangthokjaragani angangidi OT amasung hospital charge free oigani loinana Dr. Ajoy Kolgi heart surgical OPD gi khudong chab lejagani akupa marul gi damak Sky Hospital gi reception gatanabi Ladies Fitness World, Keshambat Junction, TD Main Road. Ihan hanbo ina handok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adom na adom gi convenient oiba khudong chaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangrur Punjab na students khudima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro puthokwa institute ni Masidi swarajinge ture kuri no tu teacher mujhe kuri lobzo sidi yoshi nahi hai Masigi Yoshidi Tata Tiskoni ne Adudi Sanagi Mut Yang Sinwe Yandre Break matung me mutaram nokchare Environment Day ga mari lainana Self Employment Voluntary Association na carbon free oiba environment amagi damag cycle promotion tawba oina mahiroi singda cycle amadi water filter singyan thokre Palace Compound lay balamyan ba sanglen da pangtok ba thoramadu Environment ki Director Dr. M. Homeshwar, Deputy Director Dr. T. Brajakumar, Amjogi President Wangkhemsa Samjai, Association Asigi President A. Bharjitsu Sarugyake. Director Dr. M. Homeshwar na Sakolakpagi machungina Kalyangi Mahusagi Oiramba Khal Honglakpana, Piraki ba saitheng asi kharada oirabasu phanabagi pandamda Sevana bicycle jentokli basi afaba khongthang haike. Puna cycle chama tara manga masung water filter kuntra mairoi singda yentoke Wangjing Tenthagi National Food Security gi cheng mamang sahigi November dagi sayasigi March fawba agent singna chingthokraga miyam da phanganri haina BJYM Wangjing Tentha mandal gi president KSIS Priyobertan phongdukle Manipur Press Club ta pangthokpa pawgi mifam amada Kendra sigi tha manga gi cheng agent singna Jingthokre haibagi chap saba khudam changdam leide yenthoki ba tha kharagi cheng su phangpham thokpa chang suna phangan khide asigumba lana thabak toriba singi mathakta ain gi oiba thabak lokhanabagi damak mandal na case ama file toragani haire Technopagi SP Dr. S Ibom Chana luchingduna More Town dat lamtu sengdokre thoramadu da More gi police officer sing commando amadi More gi tongan ba furup ki luchingba sing su sarukya ke Dr. S. Ibom Sana, More Town si Lunana Thamnana Pandam da Police Samadi Community Leader Singa Kusam Naduna, Social Services si Pangtupani, Town Sigi Dukangi Mapama Pada, Dustbin Amamam Tambina ba ADC Chairman the Hijakre, Atubamatam da Tamlagani Haibagi Taza Supirakle Haike.
अदुगा कोइना एडीसी चेयरमैन दसो कोइ रिक्वेस्ट तौजग्रे कोइ डस्टबिन अममतंग दुकान ममांग जिदा थमनबा अंतंग सिनबियो हाइदना दो थमबिगने हाइना एश्योर तौबिरे अदु सुमाइन तौरगा कोइ सी लिसांग सिना कोइना लु नाना थमदना कोइ अना एक लेतबा कोइ मोरे तावनमा ओइननबा कोइ कन्ना कोइ ऑल कम्युनिटी कांबुगा पुन्ना होनमिनगने हाइना कोइ थमजरी थैंक यू GST की मतंगदा इम्फाल वेस्ट की डीलर सिंगी ओइबा अवेयरनेस प्रोग्राम अमांग से इम्फाल वेस्ट DC ऑफिस कॉम्प्लेक्स लेबा कुरंगा नयनी हॉल द पांगथुख्रे टैक्सेशन डिपार्टमेंट सिंधुना पांगथोकिबा प्रोग्राम अदुदा डिपार्टमेंट असिगी असिस्टेंट कमिश्नर RK कुरकिशोरना डीलर सिंगदा पावर पॉइंट प्रेजेंटेशन पीदुना GST की मतंगदा संदोकना ताखे असिगुंबा अवेयरनेस प्रोग्राम से डिस्ट्रिक्ट खुदिंगमक्ता पांगथोकनबा पांदम थमली हाइना सुपरिटेंडेंट ऑफ टैक्सेशन हावम इंडेशोना फोंदोरके मणिपुर यूनिवर्सिटी की सीनियर असिस्टेंट अकाउंटेंट ओइबा लंगथबाल मंत्री खोंग लेबा सोरोखाइबम अचौबगी युमदा अमदे MU की A ब्लॉक त लेबा ऑफिस दा CBI की टीम अनिना सब मानब मतमदा थीबा हुमबगी थबक चतख्रे सराकना मियोय मंगारोमना MU की A ब्लॉक ता अदुगा अटोपा टीम अमना लंगथबाल मंत्री खोंग लेबा युमदा थीबा हुमबगी थबक चतखे CBI ना चतखिबा थीबा हुमबगी थबक अदु करिगिनो हाइबगी मतंगदा चप चाबा खंगबा ngam ISTV न्यूज ना फंगबा पाउदा MU दा सीनियर असिस्टेंट अकाउंटेंट ओइबा S अचौबना यूनिवर्सिटी असगी सेल थुम सिजिनबगा मरि लेनना CBI ना थिगतपनि हिरम सिदा असेंग खंगनबा होनबदा चप चाबदी खंगबा ngमद्रि हाइके निपान सुबा डॉक्टर थिंगनाम किशन मेमोरियल लेक्चर अमांगसी मणिपुर साइंस सेंटर टागेल द पांगथोख्रे डॉक्टर थिंगनाम किशन फाउंडेशन सिंधुना पांगथोकिबा थरमदुदा लेखिद्रबा डॉक्टर थिंगनाम किशन की मफमदा इकाई कुमना बुटखे थरमदुदा डॉक्टर एस नंदीराम शर्मा डॉक्टर इमो शर्मना मरु ओइबा मियोइसिंग ओइना सरुक याखे हरिखागोक मखोंगदा ngasi डिस्ट्रिक्ट हेल्थ सोसाइटी इम्फाल ईस्ट अमदी हरिखागोक मखोंग डेवलपमेंट कमिटी ना सिंधुना मेडिकल कैम्प अमा पांगथोख्रे मियोय चहुम लोम लायंखे एक्स-रे अमदी अल्ट्रासाउंड की खुदोंग साबसु फंगनखे लमगी कंपेंसेशन पीबदा चयक नबदा लेबदगी कोर्ट दा लेरिंगैदा तमेंगलोंग डीसीना रेल लंबी सेंबदा सोकपा लमगी ममल लोना मियोय अनिदा नारोलदा सेल पिथोकलमी हाइबा वहौदगी ngarang ehing nungyai khunja singna marang chingda rel lambi semba amadi tunnel hutpagi thabak chathari badu thingjinkhre marang singi secretary mungbalung gangmaina paumi singda phungdokhibada hanna palsang kauba kuki khul ama lerambadagi khulgi ningthauna makhoigi lam marang chingda sinaram laga khul hongkhibadagi lam adu polmang khulgi haina railway na sokalabagi damak sel longnaba hunarakpadagi yenaduna lakhibani handak nongna DC oiriba Armstrong Pamaina khul thadoknaba thunkulungda lupa crore 32 palsangina polmangdagi lagjoi khumba kauba mioi amada lupa crore kunmani haukiba June gi tang 16 pithokre pithokiba selfam sing lokatlaga khunja singda sinadriba fawa khongjang sangshin khigani haike mafam marang khangna court ki decision leitena court ki mayokta mana to budide ekoi yaningde aduna paisa du mana recover toraga DC dara karidara any government amada paisa do store to refund recover to ekoi di si protest sum chatha kigni district level army ex serviceman rally among us Kangpupigi district council hold the Pangthokre Thoramadu da Kangpupigi DC Tiranjit ADC Sadar Hills ki chairman Haukolal Hangsing Kuntranitu Subasam Rifles ki commanding officer Colonel VM Naik Thanina Maruiba Mirsing wina sarukyake Thoronga Mari Lenana ex serviceman singi health checkup ama pangthoke ex serviceman singi jagoi isagi thoram kaya sutke Jiribam gi MLA Muhammad Asabuddin na ngasi Jiribam dagi Barak Circle fawda leiriba lambi gi pothole sing mention bahukre MLA gi khongsara du da mafam adugi khunja singasu awada pa kaya gi matangda wari watai sanake ngasi yupung mari khare helakpada thamgai bandal leiba TVS ki showroom gi mamangda hand grenade ama pokai kre Thaudo odu da mi aso pani nang haudre Thaudok thokam da Imphal West Police ki makok thongba officer sing lak tuni yaksin khre sel gi demand ga mari leinana bom adu langsil lamba yai haide hauze amukan na ten brand lokjere Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water.
Hachang labor solar padagi puju singaktaba hachang choktarba tumba chaba yaraktaba khong hama nurayataba singi tabat amatta nairu upaidi jolib syrup amasu jolib capsule bu changni sinabiyo Nunggu dah kau. What? Lepas itu cipin segi macam apa tu aku tahu. Betul betul Zara di kain. SAIG TMT bar से latest German technology season अदुना state of art factory Guwahati ना पुथुक चबनी मसी bar से हान बसुंदोक पा product ओदना कोलिंग जादे taken day मपांगल कली अमदी अमगा फाजिन बिहेली मसी अयाम्बा अचौबा government agency सिंगना approve तौरबा मखलगी TMT bar ने SAIG TMT bar. Vinasya Coaching Center, the best and only trusted coaching center in Imphal. Admission opens for 12 foundation course for classes 6 to 10. Class starts on 6 July 2017. Our toppers are first position Priyanka Morangthem, third position Saha Minas, fourth Rosaria Thonausam and Khushi Kumalambam, fifth position Michael Atom, 20th Gating Tabam Hine Devi and 24th Jasmine Hedi. Hari limited seat. Break matungna mayam wa mukana taram nokchare. Hairok Police Station gi OC Muhammad Rafi Sahana luchingduna ngasi Hairok amasung salungpham anigi lonaba mafamdagi nupa amaga nupi amaga yu liter chom taram ngaga konana fagale hari fagalaba myoy ani aduga loinana using thawal gi exercise da sinakre hari Mandri Purkhe gi manung chana laiba Rafai Valley gi Tabitha Children Home da ngasi Rashtriya Lok Samata Party na cheng yauna chana na ba polam kaya pikre Tabitha Children Home asigi awara pa kharadang oiraba su koknana ba angam mateng pangbani haina Rashtriya Lok Samata Party Manipur State ki core committee ki convener Sanasam Robindrona Phungdorakle Churasanpur Police ki drug cell amadi Bisnupur Police na ngarang hatnu kipgen kobi Jion Bank tagi nupi ama heroin gram chama yang khanipan ga konana fare hare faraba heroin number 4 si lupa lak mga rongi oigani hare Sky Hospital na angang mari da lem na hat ke ahoba men kre RVS ke National Health Mission State Health Society ki makada sahi tara Nepal ki makada laiba pokpadagi hat soirak pa amasung ahoba laibasing lem na layang bani tha sige ahum amasung kunmari da angang mari operation tawdana hat men bagi layang ase sadaki bani Sky Hospital ki Managing Director Dr. L. Shyam Kishona angang sing ase mai pakna layang laba matung phagalakpada harauba phongdok minabagi thauram ama hospital asida pangtukre Hauzik sanabagi pawlok virase Nasi sanabagi pawda Chandel District ki Kambam Village da Tim Kuntrana Group ani thokna khaidok tuna chathariba Kapam Cup First Kapam Development Club Invitation Football Tournament ki ngasi sani ki ba an ba match da Unapal FC na DYA elangkang pupibu goal ani amadi ani swa match ki sani ki ba da Veteran Ranger na Jion Talang FC bu goal marisno da maiti pikre Swimming Federation of India na Sinduna Pune gi Balewadi da Laiba Siva Satrapati Sports Complex Swimming Pool da ngasidagi kuntramari subat sub junior National Aquatic Championship hokre ngasi ahoba numit ki meter yang khai gi freestyle amadi meter yang khai gi backstroke da S athoba maitai na silver amadi bronze medal fangkre Directorate of Youth Affairs and Sports Department ki makada DYSO Thawal amadi Kaksing District na Sinduna Thasigi tang tara nithoi dagi tara teret fawba chahi tara mari amadi chahi tara teret makhagi nupa masagi angkai Nepal Subas State Level Subrto Mukherjee Cup International Football Tournament pangthuk lagani sahi tara teret makhagi nupa masagi Match Singh District Sports Complex Wangjing Hairok Part 2 Playground pangthukani sahi tara mari makhagi nupi masagi Match Singh na DSA Football Ground Kaksing amadi Kha Manipur College Football Ground Kaksing da pangthukani haina Thawal District Sports Officer na thador ko cherol amana khangalagli Sanagadori ban mising sida kanagumba club organization amadi association singna ban blockade to widana ba appeal sutorokle DYASO Imphal East na
थादोरप चेरोल मगी मचुंगिना मथंग था जुलाई 15 तरह फाउबा कुमल लंपाक स्पोर्ट्स कॉम्प्लेक्स दा चई 13 अमदी 13 मखागी नुपा मसा अमदी नुपी मसा गे आर्चरी टूर्नामेंट पांगथोकनी कैटेगरी असिगी हैंडबॉल अमदी जुडो गे ट्रायल सिलेक्शन पांगथोकनी सरुग यागदब सानरोय सिंगना ऑफिस असिदगी फॉर्म लौरगा जुलाई 13 फाउबगी मनुंगदा थाजलकदबनी हाइदे अमरमदा इम्फाल DYAS ओ इम्फाल वेस्ट ना थासिकी तांग 15 कुंतरेट फाउबा सई 13 अमदी 13 मखागी नुपा मसा अमदी नुपी मसागी हैंडबॉल अमदी जुडो गी टूर्नामेंट अमदी ट्रायल सिलेक्शन पांगथोकलगनी फॉर्म बिसिनबगी अरोइबा निमित जुलाई 10 फाउबनी एथलेटिक बॉक्सिंग वेटलिफ्टिंग अमदी फेंसिंग गी ट्रायल सिलेक्शन ना सई असिगी अगस्त 3 5 फाउबा पांगथोकनी फॉर्म बिसिनबगी अरोइबा निमित जुलाई 19 फाउबनी हाइदे मखाताना सानबगी पाउ बयन थोजमदगी फंगबिगनी इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन सिंधुना थासी की टांग कुंडगी टीम तरेना सरुक यादुना SKYC ग्राउंड अवांग सेमाइदा सथरिबा तरानिपाल सुबा S बीरेंद्र सिंह मेमोरियल सुपर डिवीजन फुटबॉल लीग की ngasi sanakhiba ahanba match da sikal lelong sajingna YDO haino khongnembibu goal ahum ani da maitiba pikre match asida mai pakiba sikal lelong sajingi goal ahum adu SS netrajitna match ki impal suba amadi humphumanga suba minute goal ani sankhi atopa goal aduna L premjitna match ki humputara mari suba minute sankhibani match asida maiti khiba YDO haino khongnembigi goal ani adu N Olen amadi N Chinglen sanana match ki kunipal suba amadi kuntramanga suba minute sankibani match asida YDO haino khongnembigi sanaroi e karnabirda match conduct kiba referee na yellow card utkhi league asiki ani suba match ki sanakibadana Manipur Police Sports Club amadi BMSC tabungko goal amamam chanaduna draw sakhre Manipur Police Sports Club की गोल अदु KS इस्कांतना मैच की 13 सुबह मिनिट संखी BMSC टाबुंको की गोल अदुना के जिमना मैच की निफुमापल सुबह मिनिट संखी बने मैच असिदसु मणिपुर पुलिस स्पोर्ट्स क्लब की सानरोय M सोमोचंद्र N मालेम गानबा अमदी BMSC टाबुंको की TIS बोर्नाटा मैच कंडक्ट तोखिबा रेफरी ना येलो कार्ड उठके सथरिबा लीग असिगी मथंगी मैच था असिगी टांग कुंथ्रागी नुंथिल पुंग अमा मखाई ताबदा अहानबा मैच ओइना YWC मालोम अमदी NC क्लब खोंगामपाट का सानगनी अनिसुबा मैच नुंथिल पुंग अहुंगा मिनी निफुमंगा ताबदा SKYC अवांग सेंगाई अमदी मणिपुर पुलिस स्पोर्ट्स क्लब का सानगनी अमरोमदा एसोसिएशन असिना सिंधुना ग्राउंड असिदा टीम निपान सरुक यादुना सथरिबा कुनमरी सुबा एल संगीता देवी मेमोरियल फर्स्ट डिवीजन फुटबॉल लीग की हयेन नुंथिलपुंग अमा मखाई ताबदा अहानबा मैच ओइना SCK कोडोंगपोपी अमदी YWC लंथवालगा सानगनी अनिसुबा मैच नुंथिलपुंग अहुम ताबदा SIRC टागेल अमदी थाव थांगमैबनगा सानगनी मथंग था जुलाई अहुम दगी तरुक फाउबा पुणे की बालेवाडी द लेबा सिबा छत्रपति स्पोर्ट्स कॉम्प्लेक्स स्विमिंग पूल द पांगथोकदोरिबा निफुमरी सुबा ग्लेनमार्क जूनियर नेशनल एक्वाटिक चैंपियनशिप की टोंगन टोंगन बा स्विमिंग मसानगी इवेंट सिंग द सरुक यागदबा नुपा मसा स्विमर तरुक वाटर पोलो सानरोय तरहुमदोय नुपी मसा वाटर पोलो सानरोय तरहुमदोय अमदी ऑफिशियल अहुम ngasi इम्फाल थादोखरे M लोकेश्वर KS इस्नाबा अमदी रानी देवीना मणिपुर टीम की मैनेजर वाटर पोलो कोच अमदी स्विमिंग कोच ओइगनी पांगथोकदोरिबा चैंपियनशिप असिगी टेक्निकल ऑफिशियल ओइना स्विमिंग फेडरेशन ऑफ इंडिया ना खनकेबा रोमेन सुंगसी इम्फाल थादोखरे थागचरी मखाता पाउदा ngasi नोमगी ओइबा एंगासागी पाउ ngasi oikiba engasa gi pauda ICAR lamphel patki pe paugi matung inna ngasi gi khwaidigi sakiba Celsius degree 38.1 ama khwaidigi ingba Celsius degree 2.2 ani nuksiti yaw ising manilgi sang ayukta sa da marputara nuktilda sa da humponi pal oiki ngasi nung chukide Hauzere beda marui bepa omukhana Manipur da su ngasi dagi ujala scheme haudokre introduce gani taran pal phawbada Manipur gi yumthong khudingmak mai phangan gani haina Power Minister TS Bishwajit namphong dokre Power Minister TS Bishwajit na ngasi Chandel amadi Elangkhang Popida Power Substation ani sangakre amadi
Mahi tamam sangna khwaidagi senglaba laisangni khallaba matamda afaba mahi tampham amadi afaba mahiroi puthokpa ngamgani haina Education Minister J.S. Radheshyamna phongdukre. Nasigo ina dias dimna pizza pau matang solution jare ming tabir ba singba mukahna khurum jare. खुथांगदा रिजल्ट हाइदोक्सगनी कनागुंबगी अयाबा आरी मेचिन योनिंग लबसु SMS ता ममल एड्रेस फोन नंबर थाबिराउ हेना अकुपा मरोल गिदमक युमनाम लेकाई नंबुल मपाल द लेबा के टाउन के ऑफिस ता लिंक्सिन बिराउ अखोगी फोन नंबर 8259916404